थाइना ममांगैदा चयाम पोकपा नुपा अमखक लैरम्बोइरे मागी मसासिंगदो नोंगमा मपुंग मरै फारकलम्मी मखोइना मपागी मतेंग पांगबा ngamle lau singubagi thabakta ingkhol sambal koibada makhoi mayamna thawai yauna honabaduda laikai miyamna thagatnarammi sayam pokpado maraibak phaidako haina hainarammi matamgi matung inna sayam pokpa nupadu ahal osilaklammi awaba thabak suba ngamsilaktre asumna mapana ahal osilaklabaduda masa singduna mapabu thausadaba haurakledo makhoi masin manaw sing adusu amaga puksel khoijel tinadre thabak inkhang tawada lauta narami masa singdu pisak piklingaidagi saunaba yoklaklibani aduna makhoi gi pukning wakhal pumnamak mapaduna loinamak khanglammi makhoi khudingmakpu amamam tang oina pautak piduna warakpa oireroi aduna aroiba upai oina makhoi pumnamakpu punna para amatang tambigi haina khankhre masigi matung nongma ayuk amani masasingna chathoknadringai matamda pulap masasingdu sumangda kauthoklammi masanupa ahalda singja kokthong amatang pura ohaina thaudarammi mamangda amukta tawrakhidaba thawongduda masanupa mangado pungak hek ngaklammi tuminna phamlaga lei masanupa ahalduna singja mapul amakhak puraklammi aduga mado sumang mayaida dam hek thadarammi baji singmapul haibado purakle ngasi sibu baji kari ahauba thongadaba laibage asumna masanupa ahalna hangi sayam pokpaduna momon noklaga masasingda asumna hairammi sasa ngasidi ipana nakhoi mangada ahauba lausingi para amakhak pijagadoribani munna yengoko masi hairaga singja mapuldudagi sing manga khak lokthoklammi aduga masasingda pirammi aduga asumna amuk hairammi haujikti aigi imangmaktada nakhoi pariba singja singdo madu amuktada thudeu mapagi wahaidu hek loibaga makhoi mangana mapagi mamangda pareng sangna lepaga makhutta pariba singja singdo irai laina pek thudeklammi madu ubamatamda mapana khubak khuraga noklammi madudagidi lemhauriba singja singdo mahakna paya ama sijinaraga chetna kadrak naksillammi aduga madu chetna punsinkre singma bulduda khudorbi thilaga masa singda amuk hairammi yamna nungaire sasa yengoi hadaktine ipana chetna punsilaba singbulse masida nakhoi amamam changnaraga thudekpa ngamra yengo madu ngamba mido ipana mana sauna pigani masa yai masaphabadu hana phatchangki aduga singbuldo thudeknaba honarami adubu maha ngamdre maru luktharaga thoraklammi aduga magi phamhamda tuminna phamki masanupa ahaldu amuk sangki aduga singbuldu thudeknaba hotnai mahaksu ngamdre asumna lemhoriba masasingdusu mathang manaw naina sanglaga singmapuldo thudeknaba hotnarabasu ngamba kauba leitre madu uraga mapana amuk hanna hairami phare haujikti nakhoi manga sanglaga singbulse amuktada thudekpa ngambra haibado yengo masa mau pharaba pakhang mangado singbuldu amuk thudeknabagidamak yamna kanna hotnarabasu ngamba kauba leitre nungsa sor thabet honaraga wadi amatangangda mapagi mamangda maru lukna lepnarammi mapana masasingduda yenglaga amuk hairaki sasa haujikti nakhoi khangledana piklaba singja singse makhoina amamam oiringai matamdadi nakhoina irai laina thudekpa ngammi adubu singbul oina chetna punsilaba kadadi nakhoi kanamatana thudekpa ngamdre nakhoina punna honaraba phawbada thudekpa ngamdre natra aduni sasa nakhoi manga amata oina lingjel manarabadi nakhoibu kanamatana laksaba ngamloi yeknabasingna punna nakhoibu sinaraklabasu nakhoi punna lingjel manana letlabadi nakhoibu maithiba piba ngamloidoribani aduna aina ngasi hairibasini nakhoi nachinanausing lingjel manaw apunbana pangalni haibase kauganu asomna numit adudagi hauna sayam pokpa nupaduki masanupa mangado lingjel manana nunga yaifana panki haujik amuk taminarasi
ꯁꯪꯒꯣꯝ ꯌꯣꯟꯕ ꯊꯣꯏꯕꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯈꯨꯜ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯃꯁꯝ ꯃꯅꯥ ꯌꯥꯝꯅ ꯐꯩ ꯃꯤꯔꯛ ꯇꯤꯜꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯊꯧꯒꯜꯂꯣꯟꯁꯨ ꯌꯥꯝꯅ ꯈꯪꯉꯤ ꯃꯤꯀꯧ ꯃꯤꯔꯝꯁꯨ ꯌꯥꯝꯅ ꯍꯩ ꯃꯍꯥꯛꯄꯨ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯔꯝ ꯑꯣꯛꯄꯒꯤꯗꯃꯛ ꯃꯁꯛ ꯈꯪꯅꯔꯝꯃꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒꯤ ꯋꯥꯈꯜꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯔꯝ ꯑꯣꯛꯄ ꯅꯤꯄꯥ ꯑꯃꯗ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅꯤ ꯃꯆꯥꯒꯤ ꯃꯄꯨꯛ ꯊꯟꯅꯅꯕ ꯁꯦꯠꯄ ꯆꯥꯕꯗ ꯃꯅꯤꯡ ꯊꯨꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯂꯪꯕ ꯆꯠꯂꯤ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯁꯪꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯃꯥ ꯃꯆꯥꯒꯤ ꯑꯋꯥꯕꯗꯨꯗ ꯈꯨꯜꯗꯨꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯟꯕꯤ ꯑꯃꯈꯛ ꯍꯧꯗꯣꯛꯅꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯝꯃꯤ ꯁꯟꯕꯤꯗꯨꯒꯤ ꯁꯦꯕꯥꯅ ꯊꯣꯏꯕꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯁꯟꯕꯤꯗꯨꯁꯨ ꯊꯣꯏꯕꯤꯁꯨ ꯃꯄꯨꯡ ꯃꯔꯩ ꯑꯁꯨꯝ ꯐꯥꯔꯛꯂꯝꯃꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯁꯟꯕꯤꯗꯣ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯁꯅꯥꯎ ꯃꯆꯥ ꯑꯃꯣꯝ ꯑꯃꯈꯛ ꯄꯣꯛꯂꯦ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯏꯃꯥ ꯏꯆꯥꯒꯤ ꯌꯨꯝꯁꯦ ꯂꯂꯩꯃꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯕꯅꯤ ꯌꯦꯡꯉꯣꯏ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯁꯦ ꯌꯥꯝꯅ ꯂꯨꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤꯀꯣ ꯈꯔ ꯂꯩꯔꯕꯗꯤ ꯁꯅꯥꯎꯁꯤꯁꯨ ꯃꯆꯥ ꯄꯣꯛꯂꯛꯂꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥ ꯏꯆꯥꯁꯦ ꯁꯪꯒꯣꯝ ꯌꯣꯜꯂꯒ ꯆꯔꯥ ꯅꯣꯡꯈꯟꯅꯕ ꯌꯥꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯁꯪꯒꯣꯝ ꯌꯣꯟꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯁꯪꯒꯣꯝ ꯁꯨꯝꯃꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯅ ꯗꯨꯀꯥꯟꯗ ꯀꯔꯤꯗ ꯌꯣꯟꯕ ꯍꯦꯛ ꯆꯠꯂꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯪꯒꯣꯝ ꯌꯣꯟꯕꯗꯨ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯛꯂꯦ ꯍꯥꯏꯅꯔꯛꯂꯦꯗꯣ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯏꯃꯨꯡꯁꯤꯡꯗꯒꯤꯁꯨ ꯁꯪꯒꯣꯝ ꯈꯔ ꯈꯣꯝꯂꯒ ꯌꯣꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯏꯃꯨꯡꯁꯤꯡꯅꯁꯨ ꯊꯣꯏꯕꯤꯅ ꯊꯋꯥꯏ ꯌꯥꯎꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤꯗꯃꯛ ꯁꯪꯒꯣꯝ ꯈꯔ ꯈꯥꯛꯄꯤꯔꯝꯃꯤ ꯅꯣꯡꯃꯇꯁꯨ ꯃꯍꯥꯛꯅ ꯁꯪꯒꯣꯝꯒꯤ ꯄꯩꯁꯥ ꯁꯣꯠꯂꯝꯗꯦ ꯑꯔꯦꯝꯕꯗ ꯆꯥꯗꯤꯡ ꯇꯧꯗꯨꯅ ꯆꯥꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯪꯒꯣꯝ ꯌꯣꯟꯕꯒꯤ ꯁꯦꯜꯗꯨ ꯈꯔ ꯊꯣꯏꯕꯤꯅ ꯇꯨꯡꯁꯤꯜꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯏꯕꯤ ꯁꯦꯟꯕꯨꯟ ꯑꯃꯈꯛ ꯁꯥꯒꯠꯄ ꯉꯝꯂꯦ ꯃꯗꯨꯅ ꯃꯥꯒꯤ ꯐꯖꯔꯕ ꯐꯅꯦꯛ ꯐꯖꯔꯕ ꯏꯅꯐꯤ ꯈꯨꯗꯩ ꯃꯇꯦꯛꯅꯆꯤꯡꯕ ꯂꯩꯁꯤꯜꯂꯒ ꯁꯦꯠꯅ ꯏꯅꯖꯕ ꯉꯝꯖꯔꯝꯃꯤ ꯁꯑꯣꯡ ꯁꯥꯗꯥꯅꯒ ꯐꯖꯕꯅꯦ ꯃꯁꯝ ꯃꯅꯥꯁꯨ ꯁꯥꯡꯕꯅꯦ ꯇꯔꯨ ꯇꯅꯥꯟꯅꯒ ꯎꯕꯅꯦ ꯊꯣꯏꯕꯤꯗꯣ ꯑꯎꯕꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯅꯔꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯗꯣ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯍꯥꯡꯕ ꯃꯇꯝꯗ ꯈ꯭ꯋꯥꯡ ꯏꯌꯣꯡꯗ ꯐꯤꯁꯨ ꯁꯥꯔꯝꯃꯤ ꯐꯤ ꯁꯥꯕꯗꯁꯨ ꯃꯍꯥꯛꯁꯤ ꯐꯤꯁꯥ ꯇꯦꯝꯊꯦꯡ ꯆꯠꯂꯤ ꯅꯥꯜꯂꯤ ꯍꯥꯏꯗꯅ ꯃꯥꯅ ꯁꯥꯕ ꯐꯤ ꯈꯨꯗꯤꯡꯃꯛ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯅꯍꯥꯁꯤꯡꯅ ꯍꯦꯛꯇꯃꯛ ꯂꯩꯅꯈꯤ ꯑꯃꯠꯇ ꯍꯦꯛ ꯂꯦꯝꯍꯧꯗꯦ ꯅꯣꯡꯃꯗꯤ ꯊꯣꯏꯕꯤꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯧꯁꯥꯒꯨꯝ ꯃꯀꯣꯛꯇ ꯁꯪꯒꯣꯝ ꯍꯥꯞꯄ ꯆꯐꯨ ꯑꯃꯈꯛ ꯄꯨꯔꯒ ꯁꯪꯒꯣꯝ ꯊꯥꯕ ꯃꯈꯣꯡꯅ ꯆꯠꯂꯝꯃꯤ ꯃꯍꯥꯛ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯖꯔꯛꯂꯕꯅꯤꯅ ꯃꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯀꯌꯥꯃꯔꯨꯝꯁꯨ ꯖꯥꯠ ꯈꯟꯖꯔꯝꯃꯤ ꯃꯊꯟꯇ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯔꯝꯃꯤ ꯊꯣꯏꯕꯤꯅ ꯈꯜꯂꯝꯃꯤ ꯏꯃꯥ ꯏꯆꯥꯅ ꯍꯣꯠꯅꯖꯕꯁꯤꯅ ꯂꯦꯞꯄꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯂꯂꯩꯃꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛ ꯁꯦꯜ ꯄꯥꯏꯔꯛꯀꯅꯤ ꯑꯩꯒꯤ ꯅꯥꯗ ꯌꯥꯅꯅꯕ ꯁꯅꯥ ꯈꯨꯠꯇ ꯁꯤꯅꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯈꯨꯖꯤꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯕ ꯉꯝꯗꯧꯔꯤꯕꯅꯤ ꯃꯌꯥꯝꯗꯨ ꯂꯩꯔꯕꯗꯤ ꯑꯩꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛ ꯄꯥꯝꯕꯤꯒꯅꯤ ꯃꯇꯝꯁꯤꯗ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯒ ꯃꯃꯥꯡꯗ ꯂꯥꯛꯂꯕꯒꯨꯝ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯞ ꯂꯦꯞꯆꯩ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯛꯍꯦꯟꯕꯤ ꯏꯕꯦꯝꯃ ꯅꯍꯥꯟ ꯃꯈꯩ ꯅꯍꯥꯛ ꯀꯗꯥꯏꯋꯥꯏꯗ ꯂꯣꯠꯂꯒ ꯂꯩꯔꯨꯕꯅꯣ ꯉꯁꯤ ꯑꯩꯍꯥꯛꯅ ꯏꯕꯦꯝꯃꯕꯨ ꯎꯕ ꯐꯪꯖꯕꯁꯦ ꯂꯥꯏꯃꯛꯅ ꯊꯧꯖꯥꯟꯕꯤꯔꯕꯅꯤ ꯅꯍꯥꯛ ꯀꯨꯝꯕꯤ ꯐꯖꯕꯤ ꯑꯃꯅ ꯈꯨꯡꯒꯪꯁꯤꯗ ꯁꯪꯒꯣꯝ ꯌꯣꯜꯂꯒ ꯀꯔꯤꯒꯤ ꯂꯩꯔꯨꯅꯤ ꯉꯁꯤꯃꯛ ꯅꯍꯥꯛꯄꯨ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯍꯥꯞꯂꯒ ꯀꯣꯅꯨꯡꯗ ꯄꯨꯔꯒꯦ ꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯃꯑꯣꯟ ꯈꯟꯖꯔꯝꯃꯤ ꯈꯨꯝꯅꯤꯡꯕ ꯋꯥ ꯈꯔꯗꯤ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯊꯧꯒꯂꯣꯟ ꯈꯪꯗꯕꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕꯤꯅꯤ ꯅꯤꯡꯊꯧ ꯃꯆꯥꯗꯕꯨ ꯕꯦ ꯉꯥꯡꯉꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯁꯨꯝ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯆꯤꯟꯕꯥꯟ ꯆꯤꯛꯂꯒ
ꯂꯨꯔꯨꯛꯅꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯊꯣꯛꯈ꯭ꯔꯕ ꯀꯥꯟꯗ ꯑꯩꯍꯥꯛ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯕꯅꯤꯅ ꯂꯩꯃꯔꯦꯝꯕꯤꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯅꯍꯥꯛ ꯄꯥꯝꯗꯕꯔꯥ? ꯈꯨꯝꯃꯨ, ꯀꯔꯤꯒꯤ ꯅꯣꯟꯊꯔꯒ ꯂꯩꯔꯤꯕꯅꯣ? ꯃꯐꯝꯁꯤꯗꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯀꯔꯤꯃꯠꯇ ꯈꯨꯝꯂꯔꯣꯏ ꯈꯜꯂꯝꯕꯤ ꯊꯣꯏꯕꯤꯗꯣ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯂꯦꯗꯣ꯫ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯁꯤ ꯑꯅꯤꯔꯛ ꯂꯥꯛꯐꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯇꯔꯥꯏꯅ ꯍꯦꯛ ꯌꯥꯊꯣꯛꯂꯨꯔꯕꯁꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯈꯤꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯅꯣꯂꯨꯛꯅ ꯈꯨꯝꯖꯔꯝꯃꯤ꯫ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯃꯆꯥ ꯏꯕꯨꯡꯉꯣ? ꯑꯗꯨꯕꯨ ꯅꯅꯥꯏ ꯅꯨꯕꯤꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯇꯣꯜꯂꯕꯤ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤꯅꯤ꯫ ꯏꯇꯤꯛ ꯏꯄꯥ ꯅꯠꯇꯕꯗ ꯀꯔꯝꯅ ꯍꯣꯏ ꯍꯥꯏꯔꯨꯅꯤ? ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯋꯥꯍꯩ ꯃꯈꯥ ꯇꯥꯗꯅ ꯐꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯣꯏꯕꯤꯒꯤ ꯃꯈꯨꯗꯥꯡꯗꯣ ꯇꯥꯞ ꯄꯥꯏꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯅꯍꯥꯛꯄꯨ ꯐꯥꯔꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯕꯤꯕꯨ ꯁꯒꯣꯜ ꯒꯥꯔꯤ ꯇꯝꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯨ ꯌꯥꯅꯤꯡꯅ ꯌꯥꯅꯤꯡꯗꯕ ꯁꯥꯔꯒ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯅꯠꯇꯦ ꯅꯠꯇꯦ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯪꯒꯣꯝ ꯌꯣꯟꯕꯤ ꯊꯣꯏꯕꯤꯅ ꯆꯠꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟꯗꯣ ꯀꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯨꯠ ꯀꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯕꯗꯨꯗ ꯃꯀꯣꯛꯇꯒꯤ ꯁꯪꯒꯣꯝ ꯍꯥꯞꯄ ꯆꯐꯨꯗꯣ ꯂꯩꯃꯥꯏꯗ ꯄꯣꯞ ꯇꯥꯔꯒ ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯁꯪꯒꯣꯝ ꯑꯃꯠꯇ ꯂꯧꯕ ꯌꯥꯗ꯭ꯔꯦ꯫ ꯆꯐꯨꯗꯨꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯚꯥꯞꯅ ꯗꯂꯥꯟ ꯁꯥꯔꯨꯕꯤ ꯊꯣꯏꯕꯤꯗꯣ ꯀꯍꯥꯃꯥꯡ ꯈꯨꯖꯥꯏ ꯀꯥꯏꯗꯨꯅ ꯑꯔꯦꯝꯕꯗ ꯇꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯦꯡꯕ ꯉꯥꯡꯕ ꯍꯨꯔꯥꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯊꯤꯟꯊꯕ ꯇꯧꯗ ꯁꯠ ꯁꯠ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛꯇꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯅꯁꯨ ꯀꯂꯛꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯨꯅ ꯅꯤꯡꯖꯕꯒꯤ ꯃꯇꯤꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯂꯥꯏꯒꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯃꯤ ꯐꯥꯎꯕ ꯑꯇꯥꯕ ꯃꯤꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯒ ꯋꯥꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯑꯉꯝ ꯑꯊꯧ ꯂꯥꯟꯃꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯅ ꯅꯤꯡꯊꯧꯗꯨꯕꯨ ꯂꯨꯅ ꯀꯤꯅ ꯅꯤꯡꯖꯕ ꯑꯗꯨꯃꯛꯇꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯇ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯉꯝꯂꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯄ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯏꯪ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯗꯁꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ, ꯊꯕꯛ ꯁꯨꯗꯅ ꯆꯥꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯒꯗꯕꯁꯤꯡꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯗꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯟꯕ ꯉꯝꯃꯤ, ꯊꯨꯒꯥꯏꯅꯕ ꯍꯥꯟꯅ ꯈꯟꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯐꯥ ꯄꯨꯟꯕ ꯄꯥꯛ ꯍꯦꯛ ꯉꯝꯅꯗꯦ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯐꯥꯗꯨꯅ ꯑꯋꯥꯐꯝꯇ ꯍꯦꯛꯇ ꯇꯥꯏ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯕꯥꯛꯇꯁꯨ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯋꯥꯌꯦꯟꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯗꯤ ꯃꯄꯨꯛꯅꯤꯡꯗ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯃꯤꯆꯝ ꯃꯔꯛꯇ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯏꯁꯤꯟꯕꯗꯒꯤ ꯇꯧꯕ ꯁꯣꯏꯗꯅꯃꯛ ꯑꯣꯏꯔꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯐꯠꯇꯕ ꯂꯥꯏꯗꯣ ꯇꯥꯟꯊꯣꯛꯂꯕ ꯃꯇꯝꯗ ꯑꯐꯕ ꯃꯤ ꯁꯣꯏꯗꯅꯃꯛ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯩꯁꯨꯝꯁꯪꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯐꯥꯁꯤꯡꯗꯨꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ, ꯃꯈꯣꯏꯅ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ ꯃꯁꯤꯅꯆꯤꯡꯕꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯃꯤꯐꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯩꯁꯨꯝꯁꯪꯗꯗꯤ ꯈꯛ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯀꯨꯝ ꯑꯃꯗꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯕ ꯑꯃꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫
ꯀꯨꯝꯁꯤꯗꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯡꯕ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯤꯕ ꯃꯤꯐꯥ ꯄꯨꯝꯅꯃꯛ ꯉꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯅꯥꯏ ꯃꯁꯜꯅ ꯊꯧꯒꯜ ꯇꯧꯔꯒ ꯅꯤꯡꯊꯧꯗꯨ ꯀꯩꯁꯨꯝ ꯁꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯁꯨꯝ ꯁꯪꯗꯨꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯥ ꯑꯃꯗ ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯩꯁꯨꯝ ꯁꯪ ꯁꯦꯟꯅꯕꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕ ꯑꯃꯈꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯐꯤꯗꯥ ꯑꯃꯗ ꯐꯝꯍꯜꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯍꯥꯏ ꯅꯨꯄꯥ, ꯍꯥꯏꯌꯨ, ꯅꯍꯥꯛꯅ ꯀꯩꯁꯨꯝ ꯁꯪꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯁꯦꯡꯕ ꯃꯔꯝꯗꯣ ꯍꯥꯏꯌꯨ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯊꯥꯗꯣꯛꯄꯤꯒꯦ꯫ ꯍꯨꯔꯥꯟꯕꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯨꯛꯅꯤꯡꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯍꯧꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯗꯤ ꯏꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝꯁꯤꯡꯁꯤ ꯀꯜꯂꯛꯄꯗꯒꯤ ꯃꯔꯨꯞꯁꯤꯡꯅ ꯑꯩꯕꯨ ꯐꯥꯔꯒ ꯍꯨꯔꯥꯟꯕꯒꯤ ꯏꯔꯥꯜ ꯊꯪꯖꯤꯟꯕꯤꯕꯅꯤ꯫ ꯑꯩꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯅꯞꯁꯤꯟꯕꯤꯕꯅꯤ꯫ ꯍꯨꯔꯥꯟꯕꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯅꯤꯡꯊꯧꯅ ꯄꯦꯜꯂꯝꯗꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯔꯥꯟꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯍꯥꯏꯅꯗꯦ, ꯏꯀꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯦ, ꯑꯇꯣꯞꯄꯗ ꯃꯔꯥꯜ ꯊꯪꯖꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦꯗꯣ꯫ ꯑꯗꯨꯅ ꯃꯥꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯑꯃꯨꯛ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯍꯨꯔꯥꯟꯕꯗꯨꯗ ꯅꯤꯡꯊꯧꯅ ꯃꯃꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯃꯛ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯅꯥꯏ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯖꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯐꯠꯇꯕ ꯃꯈꯣꯏ ꯈꯔꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯁꯤꯖꯤꯟꯕꯤꯕꯅꯤ꯫ ꯃꯤꯆꯪ ꯂꯩꯖꯗꯕꯅ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯅꯤ꯫ ꯍꯨꯔꯥꯟꯕꯗꯨꯒꯤ ꯋꯥꯗꯨ ꯅꯤꯡꯊꯧ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯑꯃꯨꯛꯇ ꯇꯧꯔꯛꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯧꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯄꯨꯁꯨ ꯀꯩꯁꯨꯝ ꯁꯪꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯦ꯫ ꯑꯋꯥꯐꯝꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯤꯅꯝꯕ ꯉꯥꯡꯕꯁꯤꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯨꯔꯤꯕ ꯊꯕꯛꯁꯤ ꯑꯔꯦꯝꯕ ꯇꯥꯔꯗ꯭ꯔ ꯈꯟꯕꯗ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯑꯃꯈꯛ ꯀꯥꯗꯨꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯃꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯃꯛ ꯃꯉꯣꯟꯗꯁꯨ ꯍꯪꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯔꯥꯜꯗꯨ ꯍꯥꯏꯗꯣꯛꯂꯕꯗꯤ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯃꯤꯠꯇ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤ ꯆꯤꯟꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦ ꯊꯧꯖꯥꯜ ꯍꯩꯔꯕ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯅꯥꯏ ꯍꯨꯔꯥꯟꯕ ꯑꯩꯍꯥꯛꯅ ꯑꯁꯦꯡꯕꯃꯛꯇꯃꯛ ꯍꯥꯏꯖꯒꯦ꯫ ꯇꯁꯦꯡꯅꯃꯛ ꯑꯩ ꯍꯨꯔꯥꯟꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯍꯧꯗꯕꯅ ꯑꯩꯒꯤ ꯐꯧꯆꯦꯡ ꯑꯃꯠꯇ ꯂꯩꯖꯗꯦꯗꯣ꯫ ꯏꯇꯨ ꯏꯆꯥꯁꯤꯡ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯛꯂꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯅ ꯁꯦꯜ ꯇꯥꯟꯒꯗꯕ ꯄꯣꯠ ꯐꯪꯕ ꯌꯥꯕꯗꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈꯤ꯫ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯍꯧꯔꯨꯕ ꯇꯧꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯀꯣꯠꯇꯒꯤ ꯑꯩꯅ ꯐꯧ ꯍꯨꯔꯥꯜꯂꯨꯕꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯗꯣ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯩꯍꯥꯛꯅ ꯇꯣꯏꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯑꯁꯨꯝ ꯇꯧꯔꯛꯄꯗꯨꯗ ꯅꯣꯡꯃ ꯏꯅꯥꯛ ꯈꯨꯟꯕꯅ ꯑꯩꯕꯨ ꯐꯥꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯆꯨꯝꯅ ꯋꯥꯌꯦꯜ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯏꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯃꯃꯥꯏꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯂꯩ꯫ ꯋꯥꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯍꯨꯔꯥꯟꯕꯗꯨꯕꯨ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯃꯁꯥꯅ ꯈꯪꯖꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯣ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯑꯃꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯕꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯤꯅꯝꯕ ꯉꯥꯡꯂꯨꯕꯒꯤ ꯃꯍꯩ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯔꯤ ꯃꯇꯥ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯥ ꯃꯊꯟꯇ ꯆꯥꯕ ꯊꯛꯄꯗ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯎꯃꯪ ꯋꯥꯃꯪꯗ ꯆꯠꯂꯒ ꯆꯥꯕ ꯌꯥꯕ ꯎꯍꯩ ꯋꯥꯍꯩ ꯊꯤꯔꯒ ꯆꯔꯥ ꯅꯣꯡꯈꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛ
ꯃꯥꯅ ꯄꯥꯝꯖꯕꯁꯤ ꯊꯥꯡ ꯇꯥꯒꯤ ꯑꯉꯛꯄ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯤ ꯄꯣꯡ ꯎꯗꯕ ꯎꯃꯪ ꯋꯥꯃꯪꯗ ꯂꯝꯍꯥꯡꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯂꯣꯟꯅ ꯇꯝꯖꯔꯝꯃꯤ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯎꯃꯪ ꯋꯥꯃꯪꯗ ꯇꯤꯜ ꯀꯥꯡ ꯁꯥ ꯎꯆꯦꯛꯅ ꯇꯧꯕ ꯃꯇꯧ ꯇꯝꯕꯁꯤ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯇꯤꯌꯥꯗ ꯈꯨꯅꯨ ꯈꯔꯪ ꯑꯃꯈꯛꯅ ꯎꯆꯤ ꯑꯃꯈꯛ ꯂꯩꯃꯥꯏꯗꯒꯤ ꯃꯈꯣꯡꯅ ꯆꯞꯂꯒ ꯋꯥꯡꯅ ꯄꯥꯏꯈꯠꯄ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯎꯆꯤꯗꯣ ꯑꯋꯥꯡꯕ ꯃꯐꯝꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯩꯃꯥꯏ ꯇꯝꯅ ꯇꯥꯔꯛꯂꯤꯕ ꯎꯆꯤꯗꯨ ꯈꯨꯅꯨ ꯈꯔꯪ ꯑꯗꯨꯅ ꯐꯠ ꯂꯥꯎꯅ ꯄꯥꯏꯊꯔꯛꯂꯒ ꯂꯩꯃꯥꯏ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯥꯞ ꯂꯥꯎꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯅꯨꯄꯥꯃꯆꯥꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯅꯨꯄꯥꯃꯆꯥꯗꯨꯒꯤ ꯋꯥꯈꯜꯗ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃꯈꯛ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯊꯥꯡ ꯑꯃꯈꯛ ꯑꯇꯤꯌꯥꯗ ꯂꯪꯈꯠꯂꯒ ꯃꯗꯨꯕꯨ ꯃꯆꯤꯟꯅ ꯑꯣꯛꯄ ꯉꯝꯂꯕꯗꯤ ꯊꯕꯛꯇꯣ ꯑꯉꯛꯄ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯊꯥꯡꯁꯥꯡ ꯑꯃꯈꯛ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯠꯅꯃꯟ ꯂꯦꯝꯅ ꯃꯥꯡꯂꯝꯗꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯨꯠꯅ ꯅꯣꯡꯊꯛꯇ ꯂꯪꯈꯠꯈꯤꯕ ꯊꯥꯡꯁꯥꯡꯗꯣ ꯂꯩꯃꯥꯏꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯅ ꯇꯥꯞ ꯂꯥꯎꯅ ꯑꯣꯛꯄ ꯉꯝꯂꯦꯗꯣ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯃꯗꯨꯒꯤ ꯁꯥꯖꯦꯜꯗꯣ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯍꯦꯛ ꯍꯦꯛ ꯑꯧꯔꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯄꯥꯈꯪ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯈꯛꯅ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯃꯆꯥꯗꯨꯒꯤ ꯑꯉꯛꯄ ꯃꯁꯥꯟꯅ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯀꯤꯕꯁꯨ ꯄꯣꯛꯂꯝꯃꯤ, ꯌꯦꯡꯕꯁꯨ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯧꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯤꯡꯊꯧ ꯈꯟꯕꯁꯤꯡꯗ ꯇꯝꯂꯨꯔꯦ꯫ ꯅꯣꯡꯃ ꯑꯃꯁꯨ ꯃꯈꯣꯏꯅ ꯅꯨꯄꯥꯗꯨꯅ ꯑꯉꯟꯕ ꯑꯌꯨꯛꯇ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯊꯥꯡ ꯂꯪꯈꯠꯄ ꯊꯥꯡ ꯑꯣꯛꯄꯗꯨ ꯑꯧꯔꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯣꯟꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯟꯅꯔꯝꯃꯤ, "ꯌꯦꯡꯉꯨꯅꯍꯦ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯨꯄꯥꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯁꯣꯏꯗꯅꯃꯛ ꯍꯧꯔꯛꯀꯅꯤꯗꯣ꯫ ꯃꯍꯥꯛꯅ ꯑꯁꯨꯛ ꯉꯛꯄ ꯃꯍꯩꯁꯦ ꯍꯩꯔꯦ꯫ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ, ꯑꯇꯩ ꯃꯃꯥꯟꯅꯕ ꯈꯨꯠꯄꯨ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛ ꯂꯩꯔꯝꯅꯤ꯫ ꯑꯗꯨꯅ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧꯒꯤ ꯆꯦꯡ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯤꯗꯣ꯫ ꯄꯥꯎꯁꯤ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯅꯥꯀꯣꯡ ꯌꯧꯍꯟꯕꯅ ꯆꯨꯝꯅꯤ꯫ ꯀꯅꯥꯅ ꯈꯪꯕ, ꯄꯥꯎ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯃꯅꯥ ꯆꯥꯎꯔꯦ ꯃꯈꯩ ꯄꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯍꯧꯅꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯒꯗꯤ ꯃꯈꯣꯏ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯒ ꯄꯥꯎꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯇꯤꯜꯂꯝꯂꯤꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈ꯭ꯔꯦ꯫ ꯐꯝꯅꯥꯏꯕ ꯈꯔ ꯑꯃꯗꯤ ꯄꯥꯎꯗꯨ ꯊꯥꯖꯔꯝꯗꯦ꯫ ꯃꯗꯨ ꯇꯥꯏꯕꯪ ꯃꯤꯅ ꯇꯧꯕ ꯉꯝꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯄꯥꯝꯕꯒꯤꯗꯃꯛ ꯇꯝꯁꯤꯟꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯄꯨꯔꯛꯂꯤꯕꯁꯤꯡꯗꯨ ꯈꯧꯇꯛ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯅꯤꯡꯊꯧꯗꯨ ꯃꯃꯥꯏ ꯊꯣꯛ ꯂꯥꯎꯅ ꯅꯣꯟꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯄꯨꯔꯛꯂꯤꯕꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯗꯥꯏꯔꯦꯝꯁꯥ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯥꯡ ꯍꯩꯕ ꯅꯨꯄꯥꯗꯣ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯁꯤꯗ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯦꯡꯂꯛꯎ ꯍꯥꯏꯌꯨ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯥꯕꯨ ꯐꯥꯔꯒ ꯄꯨꯔꯛꯀꯗꯕꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨꯅ ꯅꯨꯄꯥꯗꯨ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯑꯉꯝ ꯑꯊꯧ ꯁꯨꯅ ꯇꯤꯜꯂꯕꯗ ꯅꯤꯡꯊꯧ ꯊꯣꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯐꯝꯕꯥꯜꯗ ꯂꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯅꯤꯡꯊꯧꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯍꯩꯔꯤꯕ ꯃꯍꯩꯗꯨ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯊꯋꯥꯏ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯂꯪꯈꯠꯂꯒ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯌꯥꯅ ꯑꯣꯛꯄꯒꯤ ꯀꯨꯝꯍꯩꯗꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯑꯁꯨꯛ ꯐꯖꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯍꯩꯁꯤꯗꯤ ꯑꯣꯖꯥ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯇꯝꯂꯨꯕꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯨꯄꯥꯗꯨꯅ ꯄꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯍꯩꯗꯨꯗꯤ ꯃꯍꯥꯛꯅ ꯈꯨꯅꯨ ꯈꯔꯪ ꯑꯃꯒꯤ ꯃꯇꯧ ꯇꯝꯕꯅꯤꯅ ꯃꯗꯨꯒꯤ ꯑꯣꯖꯥꯗꯨꯗꯤ ꯈꯨꯅꯨ ꯈꯔꯪꯗꯨꯅ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯄꯗꯤ ꯃꯍꯥꯛꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯗꯤ
ꯑꯣꯖꯥ ꯍꯥꯏꯕ ꯑꯃ ꯂꯩꯖꯗꯦ, ꯏꯁꯥꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯈꯪꯁꯥꯎ ꯁꯥꯎꯈ꯭ꯔꯦ꯫ ꯈꯨꯗꯛꯇꯨꯗ ꯀꯨꯝꯍꯩꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯎꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯖꯥ ꯂꯩꯅ ꯂꯩꯅ ꯂꯩꯇꯦ ꯍꯥꯏꯔꯕꯗꯤ ꯂꯥꯏꯅ ꯋꯥꯌꯦꯜꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯉꯥꯏ ꯐꯗꯅ ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯈꯨꯠꯂꯣꯏꯔꯕ ꯃꯁꯥꯟꯅ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯪꯈꯠꯈꯤꯕ ꯊꯥꯡꯗꯣ ꯃꯆꯤꯟꯅ ꯑꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯊꯥꯡ ꯃꯇꯣꯟꯗꯨꯅ ꯃꯃꯥꯏꯗ ꯃꯀꯣꯛ ꯐꯥꯎꯅ ꯂꯦꯡꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯃꯤꯠꯀꯨꯞꯇ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣ, ꯑꯩꯅ ꯈꯨꯅꯨ ꯈꯔꯪꯕꯨ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯏꯀꯥꯏꯕꯗꯒꯤ ꯃꯤꯅꯝ ꯆꯥꯔꯨꯕꯒꯤꯗꯃꯛ ꯂꯥꯏꯒꯤ ꯆꯩꯔꯥꯛ ꯐꯪꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯑꯣꯖꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯃꯃꯩꯊꯪꯗ ꯊꯋꯥꯏ ꯊꯥꯈꯤ꯫